Hello children. Angangsa aikoina mamangi parada jaising mayek tamkre. Natra jaising mayek singda nakoi haiba haire ko. Madam na nakoi ja haiba haire na lore ko. Adudi aikoina ngasi tamgadoriba ko latam masidi kari koge haiba matamda suplak hairaga ko khangna yeba ko. Suplak haiba se karino noi hana takrabra English da na noina multiplication tawda akoina ja 2 1 ja 2 ga tawraga haibado adugi du oidoi ba ko aduga hojiki suplak harise akoina karigi damakta tamgadoribano hai taragadi akoina mase akoina hayengwai chaur hoba dum sinaraga dorabane ba punchi chupa dum loinaraga daba yamna maru oiba ko sangdraba yadraba saruk ama oigadoribane ba Sublak tambagi kanabase karino haiba matamda akoina karigumba masing amase khambra hanjan ko tinjhallaga dum tawbagi mahutane khangabra hojiki sublak sisinaba taragadi akunoina angka gumba karigumba hodakpa matamda yam thuhangadori baneba thuna noi haiba ngamdorine khudam mama haige ko madamna si yengo ko akoina thumok se manga leire na khaloba ko thumok manga sidesida akoina hainau se ani hapeba adudi thumok manga sida punna hainau kaya yaurani na kanagumba na koida hanga en khalone ko adudi nakoina sidesida ani tinjanba ani taro chaina manga ra tinjalaga layubagi mahut sidane ko nakoina manga puriba ani manaba hai taragadi ngasagi sublak to sinaraga manga ani tara na sumaine ithora kadorineba maptabra adudi angkase thujaladra akoina ani tinjanba na manga rak ibagi mahuta manga ani tara na tawgradi karambana hena thure sublak siznabasne hena thuraktra adudi ko nakoida madam na hojik se sublak to pa ba hodori pani sublak se sigi para se takpa loiba matamda nakoi se ngasagi amadagi dum horase ko amadagi mari phauba adumaina takba hora aneba baptabra adudi madam na nakoida amagi sublak se han haira age ko ama ani ama ahum ama mari ama manga ama taruk ama taret ama nipan ama mapal ama tara yarani ko amaga karigumba masing amaga purinaba matamda hojiki haribi masing do dum ta doini ba ko amaga jamaga purinarasu ama jama na lakadoini ba khangani ko adudi hojik mathangda ani gi sublak se amuk hairasi ko ani ama ani aina haiba loibada noiso hai ho ko ani ama ani mari ani ahum taruk ani mari nipal ani manga tara ani taruk tara nithoi ani taret tara mari ani nipal tara taruk ani mapal tara nipal ani tara kun si hairadra amuktanga hansira ko ani gi se amu haiminarasi ko ani ama ani mari ani ahum taruk ani mari nipal ani manga tara ani taruk tara nithoi ani taret tara mari ani nipal tara taruk ani mapal tara nipal ani tara kun sikhangani ko adudi mathanda ahum ge amu hairasi ko ahum ama ahum noiso hairau ko ahum ani taruk ahum mapal ahum mari tara nithoi ahum manga tara manga ahum taruk tara nipal ahum taret kunmathoi ahum nipal kunmari ahum mapal kuntaret ahum tara kuntra ahum gi se amu haminasi ko aina hairinge dum haihoro ko noiso ahum ama ahum ani taruk ahum mapal ahum mari tara nithoi
ahum manga tara manga, ahum taruk tara nipal, ahum taret kunmathoi, ahum nipal kunmari, ahum mapal kuntaret, ahum tara kunthra. Si hairani ko. Som hairaga sanagadamni ko, hairaga sanadradi noi khangba walakadoineba. Adam nungtigi hairaga sanagadaba. Bap tare ko. Mathang asidi ekhoi mari gi amu hairaseba. Munna tara ko. Mari ama mari, mari ani nipal, mari ahum tara nithoi, mari mari tara taruk, mari manga kun, mari taruk kun mari, mari taret kun nipal, mari nipal kunthra nithoi, mari mapal kunthra taruk, mari tara nifu. Amu haiminarasi ko khoi. Mari ama mari, mari ani nipal, mari ahum tara nithoi, mari mari tara taruk, mari manga kun, mari taruk kun mari, mari taret kun nipal, mari nipal kunthra nithoi, mari mapal kunthra taruk, mari tara nifu. Adudi angangsa ngasigi sublak se nakoigi sigi mari phaudani ko. Haigadra noi? Hairani ko. Adudi noina sublak se kaidobada sinai haba ko masing ama hanjan hanjan tinjanabagi mahutta ko yamna thuna amadi laina haiba ngamnabagi damakta sublak se siznari ineba ko. Adagi akoina pigngai matamdi ko khutsa se thiega tinjanbani khangde khaidokpani khangde sumaina sum tawramidana adubo akoina chawkhala kandadi khuthiega sum tawra leiba yabra yade ko akoina ngasai gi ningsanggiba singdo puthok siznarakadoribaneba sigi damakta ne ko sublak tamise adudi angangsa ngasigi sublak se takpa loirabanina madam na nakoida yumda tawgadaba thabak se pirage ko. Ahanba wahangda ko nakoina tawgadoribase anidagi mari phawbagi sublak yengdabida iro. Yare ko anidagi mari phawbagi sublak yengdabida iyo. Aduga mathangdana makhada piriba sublak se ahangba singse menjhallaga ahangba singse nakoina nasa nasagi boida tawthooko. Ahanbada ko yengo mari manga ko mari manga kaya tare sima tawgadaba bhap tabra ani subada ahum mari se kayano sima ithooko aduga aroibada ani taret si kyano haibada phajana nasa nasagi boida ithooko aduga ngasigi damaktedi nakoigi sublak se matang swaisida loishalasi.